Kurumjari ISTV News Meng tabiri papuno po taram noksari hujahan bada muruba paulo bise Manipur ge Imphal Valley yauna mafam kaya da sahi khudingi khusem gi isau tholiba se thingna ba permanent oina sangbat sagat haning bagi apamba praja kayana phongdonarle Hauji pausanor mu pijri Waisel Maril asibu ngahanga ki oina matam gi yana ba sengdok khodok bagi thabak natana asan ba mi amaga loinena sangbat sagatuna water body amadi tourism center ama ohaning bagi apamba praja kayana phongdonarle hiramasida report ama Kilometer kunmari sangba aduga kendra manga haibidi sagolban kai samthong nauria pakhang lakpa mayang Imphal amadi wangoi kendra phauduna satliba Waisel Maril asi matam pumbagi oina ningthi sana permanent oina semgat sagatuna kum khudingi ising saudana ba tourist spot amasung water body ama oina semgat haning bagi apamba Waisel Maril mapanda amadi akoi bida tarba praja singna phongdok naragli soidana tohningi je te project amoina chauna masi lamjik sarkar gi were adam tham lere Tautoga, Sigi, Kasamtong, Hekising Krasov, the Imphal gi, Kunjang like Sonda, Pra Tumna Toriba, this is the low to me, Masiki projection, Sat Paitok Binal Palak, Karor, Marina Koror, Samisama, Tatana, Towedi, I'm the tourist Amoina, the Tambaya Baponi. I play bigger, Kajiki Masinga Moid again. Tobu, I quit Praza, Asuk Yamna, Kenda. Mayam Pau Chaliba, Mayam, Asukimati Wari is in the south, in Pandanange, Side the Sunange, and the Sing Patti Masimba. Punamase, Kari Gomena, Toge, Hana Lega, the Tobum, you know. La Shubum Jan is say good thing with the Sum Namway, Magi Panna. I don't Atobokin, the Gizu, emulating Namating Bang Biba, Corporation Biba, Lokin Pradan Sing, Jelabrasing, members sing, Amadi Maru and Sarkar. IFCD Department Tongan ba Waisel Marilgi over Panlay Tabana, Kumang Sausina Semga Sagapangam Dabani Haina, IFCD gi KSI Ranbina ISTV News the Fondoroki, Adabu, Northeastern Council gi Makada kilometer Amaga Dasmik Mari Sangna, retaining walls and then about Lupakor Mariga, Lag Marfuta Kaitorok Lehaiki, Brahmaputra Bortagisu Skim Taruk Paikat and about Lupakor Kun Kaitok Anaba Yaba Pireglehana Supondoki, Masina, Airport Mamangi, confluence the retaining walls and Bamasung, resurrection the Sinagani Haina Fondoki. Dangi step plan deki kagataro some sengdo kokoropa kagatorome adu koina kan gona budi ini sidegi scheme mama hoji bogati yara 4.87 gi na sina total length 1.0 to da muki lenki nakal ni da retaining wall saran bigi scheme mama de kore am thuna hola ni duga lemori basaruk hayra sina hoji brahma board tegi paisa tana baina koi DPR sem loire Waisel Maril asi kai samthong kendra MLA oiba L Ibom Chana Nipan Suba Manipur Bidhan Sabha da MLA oiningai matamda sengdok padagi sahi ohum isau thokidaba adu yenglaga handak sahi gi oinasu December 8 dagi hauna kilometer 39 muk sangna local area development fund dagi lupa lakh 3 kharas tawduna sengbani haina phongdoraki warhuriba kilometer 3 mukti sengbada khudong sadaba leibana LDA na water dresser amasung water master gi matengna March April dagi sengba hogani haina khangalakle Maril asimatum supigi oina ningthina semjinanaba tourist spot amu ohenang bi apamba phongdorki masi akoi department se paikali ai ni matam sang adigi akoi project amu semaga namul system projects namul samna bachani mayam se wasim projects na singba si semaga akoi ai drapum su matam dugi kanoda concern engineer sinda pijaki ado hojiti masi pulapna akoi gi department na sembi na project me ina ko mi yobre madugi bache na makai ba hori bi Masih complete loh masih yang darkar loh, madu da kau ini maintain tau ba, adugi pose lang thokba, nanti aku ini tahun naba, pulau maintain tau masih even beautification su yang tau ni. Manipur gi amna maru oriba Maril asi sakana asan ba miyeng ama thamduna ningthina semgatuna retaining walls and ba water body ama semgatuna low singu imung manungi sinana ba amasung tourist spot ama oina semgatuna toin ising chawba amasung lophom kya manghaliba astagi kananabgi matam thangbalabani ISTV Pawgidam cameraman Imol Kalana Sarjan Nam Imphal Labuk tay sing piu khungang sir sing tam thagnabe sing piu amadi season nadaba yadraba RLI pam mathau tohalu loktak project na laba low pari lesing kuntra mga ge khetipurol piu amadi atay atopa dabi kya galoina na ngarang Manipur gi lomi miam gi oba rally ma set khre Irabat Bhavan dagi hanigi minister N Mangina rally du lamthaki rally du da Manipur lomi love ki musing amadi atay member sing su saruga ki khongsar aduna ahan boina malom da leba canal yangsin ki labuk tay sing pi gadaba canal
panel kaya ningtina sembiramdaba ubada khongset aduda saruk yakhiba kyana nuaitaba phangdokhi khongset aduna Nambol Bazar da street corner meeting pangthoki meeting aduda wangang khiba singna lomi simi kyagi masak tokpa thabak amata paikhat tabana lomi praja miam da sauna awaba mayok nare phangdoknaki khongset aduna moirang lamkhai da su street corner meeting pangthoki mafam aduda wangang khiba singna khuga project Imphal Beres Sekmai Beres Khopum Dam amadi Singda Dam sing ningtina sizinarabadi kungi nong likna chujarabasu labukta ising piba ngamgani phangdoknaki Phawak Sau Lamkhai Saiton Bazar Amadi Nauda Khongyong na pangthokiba meeting aduda Sonia Gandhi na lising anigi February 12 da loire haina sangakiba khugadam ngasidi mathau tawdana lomi kayada kanaba pibagi mahutta hena mangale phangdonaki Khunja kaya na haigibada Loktak Man Canal asi lakna bahonabada lawfam kaya mangki adubu canal asi laklaga lawfam kanba ngamgadra khaluba du hena mangjaba oire phangdonarki khongset aduda saruk yakiba ex minister N Mangina Manipur gi lomi singna thenriba awaba kaya sing amadi makoina phumpham thokpa hak sing phangdriba asing matangda phanganaba taksingani hinama sing matangda Manipur gi chief minister da memorandum ama pesinduna khangangani karigumba maduda thabakto onthoroktrabadi Delhi da satuna Sonia Gandhi unabaga loinana magna sangaramba Khugadam fel oire atuba matamda yamlaba senfam kaya mathomram khangdana mangaliba kaya amasung lomi miyamna thengnariba awaba adu yengbinaba taksilugani phangdokhe Manipur ki ikai khumna jariba chief minister da memorandum ama pigani aduga loinana Manipur ki mafam khuding makta shanti purna oina bannata bajene strike nata balongi marupna Manipur lomi miyang loinana dharna tawgani maduda tarak tarabdi Delhi tana chatkani Bharat ki adugum labat chairperson UPA gi Srimati Sonia Gandhi da nahak na changaramba khuga multi-purpose project ado labukte ising pidre nahak na athuba da paktak pidna advice tawraga labukte ising pibiu mai phangan biu aduga loinana hana completed oire hariba project sing je nong na modernize tawduna aikoi amukka hana labukte ising piu haibase Imphal West Police Commando na haukiba January 23 ki nungthil pung ama minute kunthrarom taba matamda Thangal Bazar dagi KSF film fel fraction gi miyo ema fare hari parba miyo edudi haisnam ongbi oinam ningol Bizenti Devi sei nipuni thoi mapuriba Delif pisum oinam lekai dagi ni hari Sarkar gi कर्मचारी ama lan sel kaithok lobgi maralda sei 18 gi matungda court na rai taduna sahi ahum jail amadi sel oina lupa lising yankhai fine tenkhre haukiba sei lising masamapal marfunipal gi July 3 ta ukhul saf treasury gi matamaduda treasurer oramba W Mayolmai Tangkhul apopa lekhidraba W Peter ukhul district ki funglei tang dagini miyosina district education office ki lupa lak ama lising kuntrama thoi chatre taranipal kaigadaba bill adu semtoktuna lupa lak ahum lising kuntrama thoi chatre taranipal kaithokpada senabagi maralda vigilance na case ama lokhatuna sahi 18 changna thizilaba amadi hearing chatharba matung haukiba sahi lising ani gi December thada sasit frame toru matung additional district session judge Manipur ESM Manoj Kumar na lising ani 18 dagi sas pubadagi ngarang January gi tang kungani palda rayasi takiwani hari case asigi matangda director prosecution NG TS Kumar na phongdoropugi matung ina mayon mai gi mathakta SARS toriba ase forgery by teaching falsifications of account amadi 13 preventions of corruption eki criminals misconduct by government employee gi makhadagini mana makha taraduna ain gi miengda maralbu leirabadi soidana dandi fangani haibasi rayasina mayek sengna takle haike hoi government gi karmachari amoina mana forgery tawba cheating tawraga namthak tawraga forgery tawbagi ani subada falsification of account leiriba official account mana semduoga lupa lakh ani henjana hapchen bagi wena su aduga ahum subada 13 prevention of corruption act haiba sigi makha da mana criminal misconduct tawbugi damakta akhoi chahi ahum gal palising yankai haiba si concurrently amukta da punna chahi samna haiba ma hoji haiba rai sigi matugina ma mayon mi haiba nupasi ma chahi ahum अखोगी फादोक तारे लुपा लिसिंग यांखै मग फाइन पिरे करिगुंबा लिसिंग यांखै जे माहन पिबु ngamdragadi makha tana thahum mana chai ahum leira matungda leithanaba arang manipur gi hojojimak additional district and session judge oiriba siri A Manoj Kumar Singana pigiba hukum manwa lauthokre
Kanglaipak loina silol apunba maruf kalamna sahi amamam kanarga piba lesang tem somananda loina silol mana lesingani tarani toy sawam tomba luangi sanabi koba sareng larekta piragani selgi mana sakangse amadi inafi yawba mana se kalamgi tarani toy subamapok kumlon February mapalda pibaga loina na numit asimatada kalamna puthokpa sefong loisilongi fauna sedu fongani hairi Haukiba February Taramathoida Infalgi Tulihal Airport gi lupa crore ahum henbagi drug fakibagi matangda miamgi hok sangsilapa leptri drug fabada yauba SIU gi Inspector Ranjit Transport Toba madi unit asi mudhat paloinana sarkar asina sengmamapo hojik fawda puthokpa ngamdabagi matangda ngasi kada UPF MSU Mapi Council Upako Nupi Samas Tamisingmi Masalaima Isal Anul amadi TDU WDO na sinduna kaisampat Larembe Community Hall da wakan mi pampang Wakan mi pamaduda drug yaseng mamapu putu SIU hingat halu independent body mana tigat halu amadi drug mapu matik sab dandi piu haina iba placard kya so seasonaki wakan mi pam aduga mari leinana kadagi president Arambam Rabindrana drug lalon bada leibak asibu semgadaba mapi mapa lusingba oiba kayana yausilapa haiba si khunai asibu muthatnaba sinbagi khongthangni SIU muthat pa haiba si makoina toramba aron bathabak sing miamna khanglagani haina tawni drug fabada SPG ayaba yaudana tawi haiduna Inspector Ranjit pu transfer toba loop singna yabangamloi athubada asengma mapu puthokadabani haike akoina talibada bidi asengba drug mapu du putho SIU hingar hello o siranji ke transfer du kalthatuna ma bu hane bafam dal hello lamdam sidagi akoi gi nisana la hala level lamdam sigi mirol chikchi kallo drug jonba dandi piu aduga High ribbon of Sigi Togasi, independent body and inquiry to Holo Habasini. Nasilam Dum Steda, Nishana Halak, Ramatang, Matanga, Lam Sigimiro Chinche, Alak Papanga, Halagli, Mamaida, Aquilam Dum Sigimiro, Sigurn Mutia, and Akiva Power. Central Trade Union Taramathoina Lakliba February Kunamadi Kumathoida Baritsin Batuna Sangsin Gadoriba General Strike Asida All Manipur Barber Association Su Sawit Haina Mifam Pangtok Tuna Waref Lokre Hiramasigi Matanga Ngasi I took Babanda Pangtokiba Mifam da Waref Asilo Kimani Mipamasida All India Trade Union Manipur State Case General Secretary L. Sotin Kumar All Manipur Barber Association Vice President Udoy Thakuramadi Atemir Kyasu Saruyaki Strike Asiga Mari Lenana February Taratrukta I took National Leader Gurudas Gupta Impalda Laktuna Kongjang Asigi Matangda Sugaina Taklagani Haike L. Sotin Kumarna Bharata Honokliba New Liberal Economy Policy Asigi Orekliba Kudong Tininga Oidaba Kayagi Maramda Kananaina Mifam February Taratrukta Tau Granda Fangtolagani Su Haike February Tarikun Mathoi Ini Chupna the Wudariba General Strike Asigi Mangoinana Live February Tang Taraga Tarukta Harotki National Leader All India Trade Union Congress ki General Secretary Comrade Gurudas Das Gupta MP Yauna Imphal gi Thau Ground da Chauba Public Meeting ama Pangthokani Mifamasida Khwai ki bipuna mono pungphan susaruk yabiu haiduna All India Trade Union Congress ki Maikei degi appeal tawjari Times of India na Samas ke thabak toriba tongan ba love individual amadi ate organization singbo sakangduna sai khudingi piba lifetime achievement award Times of India Social Impacts Award Manipur gi maira paibi sing phangkhre sahi marfu humdoi shurbi thosum ramani amadi maka loinana AK Janaki Leima L Memsowi Debi Y Larik Leima amadi L Purnimasi Leimana award adu bhatki president Pranav Mukherjee digi loki Sanakya Puri da leba Hotel ki convention hall pangthokiba tormaduda masak naiba myu kyasu serwyaki award ase Nagaland gi Naga Murders Association ga punna phaminakbani lofani asina samasta thengnariba tongan ba lalawbugi seitheng nisagi seitheng amadi myot minei satharakpa kayada loriba thodangbu ikai khumnabu uttuna pibani toromduda wa ngangladuna ima thoksom ramanina sillangliba singbu thagatpa phongdopga loinana awang nongpok state ta thengnariba tongan ba problem sing ase loisinaba bharat ki president gi pukning singsinke mahagna Manipurda amuba ain kya thamjiliba loinana Shamilana amuba ain lokthoknaba sei taranthoi hena sara henduna lakliba kaya sigi matangda su sugaina phongdoktuna tilba miam singda khangan ki haire ngasi maru pau amukan pijri Manipur ki Imphal Valley yauna mafam kya da sei khudingi khusem gi isau tholiba se thingnaba permanent oina sengbat sagat haning bagi apamba praja kyana phongdonarle ISTV News Meng tabrio punang amukan kandre